ꯃꯇꯝ ꯑꯃꯗ ꯌꯥꯝꯅ ꯄꯥꯛ ꯆꯥꯎꯔꯕ ꯂꯩꯄꯥꯛ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤ ꯂꯥꯏꯖꯥ ꯑꯉꯥꯡ ꯎꯅꯕꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯑꯗꯨ ꯃꯍꯥꯛꯅ ꯊꯝꯕꯤꯔꯝꯕ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯍꯥꯛꯅ ꯊꯧꯅꯥ ꯀꯌꯥ ꯍꯥꯞꯅ ꯌꯣꯛꯂꯛꯈꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯆꯍꯤ 9 ꯐꯥꯔꯛꯂꯦ꯫ ꯃꯄꯥꯕꯨꯡꯅ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯊꯥꯡ ꯇꯥ ꯍꯩꯕꯁꯤꯡ ꯅꯦꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨꯁꯨ ꯁꯔꯨꯛ ꯌꯥꯎꯍꯜꯂꯝꯃꯤ꯫ ꯇꯁꯦꯡꯅ ꯂꯝꯗꯝ ꯑꯗꯨ ꯐꯠꯇꯕꯅ ꯊꯟꯕ ꯂꯝꯗꯝ ꯑꯣꯏꯔꯝꯃꯤ꯫ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯐꯅ ꯐꯔꯕꯁꯨ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯃꯤꯑꯣꯏꯁꯤꯡ ꯆꯪꯂꯛꯇꯨꯅ ꯃꯈꯣꯏꯕꯨ ꯂꯥꯟꯗꯥꯅꯕꯁꯨ ꯇꯧꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯤꯡꯊꯧ ꯑꯃꯅꯤ꯫ ꯑꯇꯣꯞꯄ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯃꯈꯣꯏꯕꯨ ꯂꯥꯟꯗꯥꯕ ꯄꯥꯝꯕꯒꯤ ꯃꯔꯝꯗꯤ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯒꯤ ꯃꯐꯝꯗ ꯌꯥꯝꯅ ꯆꯥꯎꯔꯕ ꯑꯔꯪꯕ ꯌꯥꯏ ꯑꯃꯈꯛ ꯂꯩꯕꯒꯤꯅꯤ꯫ ꯌꯥꯏ ꯑꯗꯨ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯛꯄꯅꯤ꯫ ꯌꯥꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈ꯭ꯔꯕꯗꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯖꯤꯕ ꯅꯠꯇ꯭ꯔꯒ ꯃꯤꯑꯣꯏꯕ ꯄꯨꯝꯕ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯨꯒꯤ ꯃꯤꯇ꯭ꯔꯪ ꯑꯗꯨꯅ ꯃꯨꯔꯇꯤꯒꯨꯝꯅ ꯂꯣꯏꯅ ꯑꯣꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯅ ꯌꯥꯏ ꯑꯗꯨ ꯆꯦꯛꯁꯤꯟꯅ ꯉꯥꯛꯇꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯇꯣꯞꯄ ꯃꯤꯍꯧ ꯆꯥꯎꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯁꯤꯡꯅ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕꯁꯨ ꯌꯥꯏ ꯑꯗꯨꯇꯕꯨ ꯂꯧꯅꯅꯕ ꯍꯥꯏꯗꯨꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯈꯤꯇꯪ ꯂꯥꯞꯇꯛꯅ ꯅꯨꯡꯖꯥꯎ ꯑꯃ ꯂꯩꯔꯝꯃꯤ, ꯃꯗꯨꯗ ꯊꯨꯡꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯅꯨꯡꯖꯥꯎ ꯑꯗꯨꯗ ꯌꯣꯝꯁꯤꯟꯗꯨꯅ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯈꯤꯇꯪ ꯍꯥꯏꯗꯣꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯄꯨꯡꯉꯛ ꯉꯛꯂꯤ, ꯃꯄꯥꯕꯨꯡꯒꯤ ꯃꯇꯨꯡ ꯑꯗꯨꯃꯛ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯪꯂꯒ ꯌꯥꯝꯅ ꯐꯖꯔꯕ ꯑꯆꯧꯕ ꯑꯔꯪꯕ ꯌꯥꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯤꯡꯂꯦꯝꯕꯤ ꯃꯃꯤꯠ ꯑꯗꯨ ꯊꯛꯀꯠꯄ ꯃꯈꯩ ꯌꯦꯡꯂꯝꯃꯤ꯫ "ꯄꯥꯕꯨꯡ, ꯃꯁꯤꯕꯨ ꯀꯩꯅꯣ?" "ꯃꯁꯦ ꯌꯥꯏꯅꯤ ꯏꯕꯦꯝꯃ, ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯕꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯁꯨ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯏꯄꯥꯅ ꯍꯥꯏꯗꯣꯛꯄꯅꯤ꯫ ꯄꯥꯕꯨꯡ, ꯌꯥꯏ ꯑꯁꯤꯕꯨ ꯑꯩꯅ ꯊꯥꯡꯕ ꯌꯥꯗꯕ꯭ꯔꯥ?" "ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯏ ꯑꯁꯤ ꯀꯥꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯤꯒꯗꯧꯔꯤꯕꯅꯤ." ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯨꯡꯉꯛ ꯉꯛꯏ꯫ "ꯀꯔꯤꯅꯣ ꯄꯥꯕꯨꯡꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ? ꯅꯆꯥ ꯋꯥꯈꯜ ꯑꯃꯠꯇ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯑꯃꯨꯛꯇ ꯂꯤꯕꯤꯌꯨ." ꯆꯤꯡꯈꯣꯝꯕꯅ "ꯃꯃꯥꯡꯉꯩ ꯂꯩꯄꯥꯛ ꯑꯁꯤꯗ ꯃꯤꯇ꯭ꯔꯪ ꯌꯥꯝꯅ ꯍꯩꯕ ꯐꯠꯇꯕ ꯑꯃꯥꯏꯕ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯅꯣꯡꯃ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯥꯕꯨꯡꯗꯤ ꯑꯌꯥꯕ ꯄꯤꯈꯤꯗꯦ꯫ ꯃꯔꯝꯗꯤ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯔꯥꯖꯀꯨꯃꯥꯔ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯒꯅꯤ? ꯃꯇꯝ ꯑꯗꯨꯗꯗꯤ ꯑꯩꯁꯨ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯋꯥꯐꯝ ꯑꯗꯨ ꯌꯥꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪ ꯄꯨꯝꯕ ꯁꯤꯖꯤꯟꯅꯗꯨꯅ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯣꯟ ꯑꯃ ꯂꯩꯄꯥꯛ ꯑꯁꯤꯗ ꯇꯧꯔꯛꯈꯤ꯫ ꯃꯗꯨꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡ ꯃꯁꯤꯡ ꯍꯟꯊꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤꯗ ꯃꯤꯌꯥꯝ ꯄꯨꯝꯕꯁꯨ ꯀꯤꯅꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯅꯗꯨꯅ ꯆꯠꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯤ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯑꯃꯥꯏꯕ ꯑꯃ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯕꯨ ꯊꯥꯔꯕꯁꯨ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯑꯉꯝꯕ ꯄꯨꯝꯕ ꯄꯨꯊꯣꯛꯂꯒ ꯃꯁꯤꯒꯤ ꯌꯥꯏ ꯑꯁꯦ ꯄꯨꯊꯣꯛꯂꯝꯕꯅꯤ꯫ ꯌꯥꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯐꯠꯇ꯭ꯔꯕ ꯂꯥꯏꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯏꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯃꯨꯔꯇꯤ ꯑꯃꯒꯨꯝꯅ ꯂꯣꯏꯅ ꯑꯣꯟꯈꯤꯒꯗꯧꯔꯤꯕꯅꯤ." ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯕꯨꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨꯗ ꯄꯥꯈꯠꯂꯝꯃꯤ꯫ "ꯑꯗꯣ ꯄꯥꯕꯨꯡ, ꯌꯥꯏꯁꯤꯕꯨ ꯄꯨꯊꯣꯛꯂꯝꯕ ꯑꯃꯥꯏꯕ ꯑꯗꯨꯕꯨ ꯍꯤꯡꯂꯤꯕ꯭ꯔꯥ, ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯑꯗꯨꯒ ꯍꯧꯖꯤꯛ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ?" "ꯑꯃꯥꯏꯕ ꯑꯗꯣ ꯌꯥꯏ ꯑꯁꯤꯕꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯣ ꯀꯠꯊꯣꯛꯈ꯭ꯔꯦ꯫ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯃꯇꯪꯗꯤ ꯍꯥꯏꯖꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯕꯨ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯌꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯅꯁꯨ ꯋꯥꯁꯛꯇꯨ ꯉꯥꯛꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯟꯖꯥꯁꯤꯡ ꯑꯁꯦ ꯍꯥꯟꯅ ꯂꯩꯄꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯂꯥꯏꯁꯣꯟ ꯑꯗꯨꯗ ꯃꯨꯔꯇꯤ ꯑꯣꯟꯈ꯭ꯔꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯅꯤ꯫ ꯌꯥꯏ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯃꯥꯡꯂꯨꯔꯕ ꯖꯤꯕ ꯄꯨꯝꯕ ꯍꯜꯂꯛꯀꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯌꯥꯏ ꯑꯁꯤ ꯃꯥꯡꯈ꯭ꯔꯕꯗꯤ ꯑꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯗꯤ ꯌꯥꯏ ꯑꯁꯦ ꯑꯩꯈꯣꯏ ꯆꯦꯛꯁꯤꯟꯅ ꯊꯝꯁꯤ ꯄꯥꯕꯨꯡ." "ꯊꯝꯁꯤ꯫
ꯏꯄꯥꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯁꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯍꯥꯏꯔꯤꯕꯁꯦ ꯅꯪ ꯋꯥꯈꯜ ꯇꯥꯔꯦ ꯈꯟꯕꯒꯤꯅꯤ꯫ ꯀꯅꯥꯗꯁꯨ ꯌꯥꯏ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕꯁꯤ ꯍꯥꯏꯗꯣꯛꯀꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯒꯤ ꯂꯥꯡ ꯑꯗꯨꯗ ꯊꯨꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯕ ꯁꯤꯒꯗꯧꯔꯤꯕꯅꯤ꯫ ꯍꯣꯏ ꯄꯥꯕꯨꯡ, ꯑꯩ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯣꯏ꯫ ꯐꯔꯦ ꯐꯔꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯃꯨꯛ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯈꯨꯝꯖꯤꯜꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯗꯨ ꯑꯃꯨꯛ ꯇꯨꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯁꯥꯗ ꯈꯪꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯥꯕꯨꯡꯒꯤ ꯌꯥꯊꯪꯅꯤ ꯈꯟꯗꯣꯛꯂꯒ ꯃꯥꯒꯤ ꯈꯪꯅꯤꯡꯕ ꯈꯧꯔꯥꯡꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯅꯣꯡꯃꯗꯤ ꯐꯠꯇ꯭ꯔꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯍꯨꯝꯈꯛ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯒꯤ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧꯁꯤꯡ ꯑꯗꯨ ꯑꯅꯤ ꯑꯃꯗꯤ ꯅꯨꯄꯥꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯨꯄꯤꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯇꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯆꯍꯤ ꯂꯦꯡꯒꯥꯅꯤ꯫ ꯃꯈꯣꯏ ꯅꯤꯡꯊꯧ ꯑꯍꯨꯝꯗꯨ ꯃꯈꯣꯏ ꯃꯈꯣꯏꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯡꯒ ꯂꯣꯏꯅꯗꯨꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯄꯥꯎꯖꯦꯜꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯃꯈꯣꯏꯁꯤꯡꯗꯨ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯐꯨꯛ ꯍꯧꯒꯠꯂꯒ ꯃꯥꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯒꯤ ꯎꯄꯨ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯊꯣꯔꯛꯂꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯁꯨ ꯇꯥꯂꯛ ꯑꯗꯨꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕꯅ ꯐꯅ ꯃꯆꯥꯅꯨꯄꯤꯕꯨ ꯊꯣꯛꯇꯅꯕ ꯍꯥꯏꯔꯕꯁꯨ ꯆꯤꯡꯂꯦꯝꯕꯤ ꯃꯄꯥꯕꯨꯡꯕꯨ ꯅꯨꯡꯁꯤꯕꯅ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯄꯨꯝꯕ ꯎꯅꯔꯦ꯫ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯁꯥꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯉꯥꯡꯂꯛꯂꯝꯃꯤ꯫ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯑꯀꯟꯕ ꯍꯥꯏꯔꯨꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯎꯕ ꯐꯪꯂꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯄꯅ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕꯗ ꯆꯥꯡꯌꯦꯡ ꯑꯃꯈꯛ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕ, ꯀꯝꯗꯧꯔꯤ? ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯏꯇꯥꯎ? ꯆꯤꯡꯈꯣꯝꯕ ꯉꯁꯤ ꯊꯥꯖꯗꯅ ꯇꯣꯝꯕꯅ ꯃꯥꯒꯤ ꯃꯐꯝꯗ ꯏꯇꯥꯎ ꯍꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄ ꯋꯥꯍꯩ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯄꯨꯛꯅꯤꯡ ꯑꯗꯨ ꯅꯧꯊꯔꯨꯔꯦ꯫ ꯅꯨꯡꯉꯥꯏꯔꯤꯌꯦ ꯏꯇꯥꯎ꯫ ꯉꯁꯤ ꯏꯇꯥꯎꯅ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯩꯈꯣꯏ ꯎꯅꯈꯤꯗꯕꯁꯨ ꯀꯨꯏꯔꯦ ꯍꯥꯏꯗꯨꯅ ꯉꯁꯤꯗꯤ ꯆꯠꯂꯨꯔꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯅꯤꯡꯊꯧ ꯃꯅꯥꯎꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩꯅ ꯂꯥꯛꯂꯤꯕꯁꯦ ꯎꯕꯤꯗ꯭ꯔꯕꯣ? ꯀꯔꯤꯃꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕꯁꯤꯕꯣ? ꯆꯤꯡꯈꯣꯝꯕ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯃꯅꯥꯎ, ꯏꯇꯥꯎ ꯀꯨꯏꯔꯦꯗ ꯅꯈꯣꯏ ꯃꯌꯥꯝꯕꯨ ꯎꯈꯤꯗꯕ꯫ ꯉꯁꯤꯗꯤ ꯑꯃꯨꯛ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯔꯥꯅꯤ ꯂꯇꯥꯅ ꯑꯃꯨꯛ, ꯆꯤꯡꯈꯣꯝꯕ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯂꯦ꯫ ꯆꯤꯡꯈꯣꯝꯕ ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯂꯇꯥ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯁꯤꯁꯨ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯅꯪꯒꯤ ꯄꯥꯎꯗꯤ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦꯗ꯫ ꯅꯪꯒꯤ ꯑꯉꯥꯡ ꯌꯥꯎꯔꯦ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯈꯪꯗꯦ꯫ ꯉꯁꯤ ꯅꯪꯅ ꯊꯥꯖꯗꯅ ꯂꯥꯛꯄꯁꯤꯗ ꯂꯣꯏꯅ ꯈꯪꯂꯦ꯫ ꯆꯤꯡꯈꯣꯝꯕ ꯂꯇꯥꯒꯤ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯂꯒ, ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯄꯥꯕꯨꯡ, ꯑꯩꯒꯤ ꯃꯤꯡ ꯀꯦꯝꯕꯤ ꯀꯧꯖꯩ꯫ ꯂꯇꯥ, ꯅꯪꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯗꯤ ꯃꯁꯛ ꯃꯇꯧꯕꯨ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦ ꯅꯪꯒ꯫ ꯀꯔꯤꯒꯨꯝꯕ ꯃꯄꯥꯕꯨꯡ ꯑꯗꯨꯅ ꯂꯩꯖꯔꯝꯂꯕꯗꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯏꯆꯥꯅꯨꯄꯤꯁꯤꯒ ꯃꯁꯛ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯍꯥꯏꯔꯝꯒꯗꯕꯅꯤ꯫ ꯐꯔꯦ꯫ ꯂꯇꯥ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯒ, ꯏꯕꯦꯝꯃ, ꯏꯆꯥꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ? ꯑꯩꯒꯤ ꯃꯤꯡꯗꯤ ꯆꯤꯡꯂꯦꯝꯕꯤ ꯀꯧꯖꯩꯌꯦ ꯏꯃꯥ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒ ꯈꯪꯅꯧ꯫ ꯅꯈꯣꯏ ꯑꯅꯤ ꯆꯍꯤ ꯂꯦꯡꯒꯥꯅꯤ꯫ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯈꯣꯏ ꯑꯅꯤ ꯃꯔꯨꯞ ꯑꯣꯏꯌꯨ꯫ ꯀꯦꯝꯕꯤ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯒ, ꯏꯇꯥ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯣꯃꯣꯟ ꯅꯣꯛꯂꯒ, ꯏꯇꯥ, ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯣꯅꯨꯡꯗ ꯆꯪꯂꯨꯁꯦ꯫ ꯑꯩꯒꯤ ꯀꯥꯗ ꯂꯩꯕ ꯐꯖꯕꯁꯤꯡꯗꯣ ꯅꯪꯉꯣꯟꯗ ꯌꯦꯡꯍꯟꯒꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯆꯥ ꯑꯊꯛ ꯑꯍꯥꯎ ꯑꯊꯨꯝ ꯀꯌా ꯑꯃꯁꯨ ꯑꯩꯅ ꯄꯤꯖꯒꯦ꯫ ꯀꯦꯝꯕꯤꯁꯨ ꯍꯔꯥꯎꯅ, ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯟꯅ ꯂꯥꯛꯄꯒꯤ ꯏꯁꯥꯁꯦ ꯆꯣꯛꯊꯔꯦ꯫ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯐꯔꯦꯗ, ꯏꯇꯥꯅ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯕꯤꯔꯛꯄ꯫ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯆꯪꯉꯁꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯉꯥꯡ ꯑꯅꯤꯒꯤ ꯃꯇꯧꯁꯦ? ꯃꯃꯥꯡꯉꯩ ꯑꯩꯈꯣꯏꯅ ꯄꯨꯜꯂꯝꯕ ꯂꯥꯡꯂꯝꯕ ꯃꯇꯝꯗꯣ ꯅꯤꯡꯁꯤꯡꯂꯛꯇ꯭ꯔꯥ? ꯑꯆꯨꯝꯕꯅꯤ ꯂꯇꯥ, ꯃꯇꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ꯫ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯄꯨꯡꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯏꯇꯥꯎꯁꯥ, ꯂꯥꯛꯑꯣ ꯆꯪꯁꯦ꯫ ꯉꯁꯤꯗꯤ ꯑꯩꯒꯤꯗ ꯆꯥꯛꯂꯦꯟ ꯑꯃꯁꯨ ꯆꯥꯁꯦ꯫ ꯃꯇꯝ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ ꯑꯩꯈꯣꯏꯅ ꯎꯅꯈꯤꯗꯕ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯂꯔꯣꯏꯗꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯇꯥꯎꯒꯤꯗ ꯑꯍꯤꯡ ꯂꯦꯛꯊꯣꯛꯍꯧꯔꯁꯤꯔꯥ ꯍꯥꯏꯗꯅ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯑꯗꯨꯁꯨ ꯀꯔꯤꯃꯇ ꯑꯀꯥꯏꯕ ꯂꯩꯇꯦꯗ꯫
ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯕꯤꯌꯨ꯫ ꯃꯅꯥꯎꯅ ꯑꯩꯁꯨ ꯉꯁꯤꯁꯤꯃꯇꯪꯗꯤ ꯏꯇꯥꯎꯒꯤꯗ ꯂꯩꯔꯒꯦ ꯍꯥꯏꯅ ꯂꯦꯞꯂꯤ꯫ ꯇꯣꯝꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯌꯥꯏ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯀꯝꯗꯧꯕ? ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯔꯕꯗꯤ ꯃꯈꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯃꯅꯥꯎꯁꯨ ꯇꯣꯝꯕꯒꯤ ꯋꯥ ꯑꯗꯨꯗ ꯋꯥꯈꯜ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯅ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯥꯏ ꯑꯗꯨꯕꯨ ꯊꯤꯅꯅꯕꯅꯤ, ꯃꯍꯥꯛ ꯂꯩꯔꯕꯗꯤ ꯈꯨꯗꯣꯡ ꯆꯥꯔꯔꯣꯏ ꯈꯪꯕꯗꯒꯤ ꯍꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯩꯒꯤꯗꯤ ꯐꯖꯅ ꯍꯥꯏꯔꯝꯂꯕꯅꯤ, ꯑꯗꯨ ꯅꯪꯒꯤꯗꯤ ꯀꯝꯗꯧꯕ? ꯅꯪꯒꯤ ꯅꯨꯄꯤꯁꯨ ꯑꯉꯥꯡ ꯎꯅꯒꯗꯧꯔꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯅꯪꯕꯨ ꯍꯟꯈꯤꯕꯅ ꯐꯔꯣꯏꯗ꯭ꯔꯣ? ꯇꯣꯝꯕ ꯑꯇꯩ ꯑꯇꯩꯗꯨ ꯀꯥꯎꯊꯣꯛꯂꯨꯔꯦ, ꯌꯥꯏ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜꯁꯨ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯅꯣꯛꯁꯤꯟꯅꯗꯨꯅ ꯑꯩꯁꯨ ꯐꯖꯅ ꯁꯦꯅꯥꯄꯇꯤꯗ ꯍꯥꯏꯔꯝꯂꯕꯅꯤ, ꯑꯗꯨꯕꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯏꯄꯨꯔꯣꯏꯕ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯎꯅꯤꯡꯂꯤꯕ ꯄꯥꯝꯂꯤꯕꯗꯤꯅꯦ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯅꯠꯇꯦ, ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯃꯄꯨꯔꯣꯏꯕꯅꯤ꯫ ꯇꯣꯝꯕ ꯃꯅꯥꯎꯒꯤ ꯋꯥꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯂꯝꯃꯤ꯫ ꯏꯇꯥꯎ, ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯏ, ꯑꯗꯨꯕꯨ ꯅꯣꯡꯃ ꯈꯛꯇꯪꯒꯤ ꯋꯥꯅꯤ꯫ ꯀꯩꯅꯣ ꯏꯇꯥꯎ, ꯏꯇꯥꯎꯅ ꯌꯥꯝ ꯐꯤꯡꯒꯠꯂꯤꯗꯨꯕꯣ? ꯇꯞꯊꯧ ꯇꯞꯊꯧ꯫ ꯆꯤꯡꯈꯣꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯏꯇꯥꯎꯁꯥ, ꯀꯔꯤꯅꯣ ꯅꯈꯣꯏ ꯑꯅꯤꯕꯨ ꯑꯝꯇ ꯇꯞꯊꯈꯣ꯫ ꯂꯥꯛꯑꯣ ꯆꯪꯉꯁꯤ, ꯉꯁꯤꯗꯤ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯑꯃꯗ ꯍꯟꯈ꯭ꯔꯅꯨ, ꯑꯩꯒꯤꯗ ꯂꯣꯏꯅ ꯄꯣꯊꯥꯔꯁꯦ꯫ ꯂꯇꯥ, ꯅꯪꯁꯨ ꯏꯆꯥꯅꯨꯄꯤꯒ ꯄꯨꯟꯅ ꯂꯦꯛꯈ꯭ꯔꯁꯦ꯫ ꯍꯣꯏ ꯆꯤꯡꯈꯣꯝꯕ꯫ ꯁꯣꯝꯗ ꯀꯦꯝꯕꯤ ꯑꯃꯗꯤ ꯆꯤꯡꯂꯦꯝꯕꯤ ꯃꯊꯦꯜ ꯂꯨꯀꯣꯏ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯑꯍꯥꯎꯕ ꯄꯣꯠꯂꯝ ꯀꯌꯥꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ꯫ ꯆꯤꯡꯂꯦꯝꯕꯤ, ꯁꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯦ ꯌꯥꯝꯅ ꯍꯥꯎꯏ, ꯃꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯕꯖꯥꯠꯅꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯏꯇꯥ, ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯦ ꯏꯃꯥꯒꯤ ꯃꯐꯝꯗ ꯑꯅꯝꯕꯅ ꯃꯆꯥꯁꯤꯡꯅ ꯄꯤꯖꯅꯩ, ꯃꯁꯤꯅ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯕꯣꯔ ꯐꯪꯉꯦ ꯍꯥꯏꯅꯩ꯫ ꯏꯃꯥꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁꯦꯝꯕ ꯑꯍꯥꯎ ꯑꯊꯨꯝꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯃꯥ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯂꯩꯇ꯭ꯔꯕꯅꯤꯅ ꯀꯅꯥꯗꯕꯨ ꯄꯤꯖꯔꯨꯅꯤ? ꯏꯇꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯄꯨꯛꯅꯤꯡ ꯁꯣꯟꯊꯔꯤꯕꯅꯣ? ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯁꯣꯟꯊꯒꯅꯨ, ꯑꯩꯒꯤ ꯏꯃꯥꯁꯨ ꯅꯪꯒꯤ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯂꯥꯛꯑꯣ, ꯃꯁꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯦ ꯑꯩꯒꯤ ꯏꯃꯥꯗ ꯄꯤꯖꯧ, ꯏꯇꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯥꯃꯛꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ꯫ ꯆꯤꯡꯂꯦꯝꯕꯤꯁꯨ ꯀꯦꯝꯕꯤꯒꯤ ꯏꯆꯝ ꯆꯝꯖꯕ ꯋꯥꯍꯩ ꯑꯗꯨꯗ ꯍꯔꯥꯎꯔꯝꯃꯤ꯫ ꯑꯍꯣꯏ ꯀꯦꯝꯕꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯗꯨ ꯑꯅꯤꯈꯛ ꯈꯟꯀꯠꯇꯨꯅ ꯄꯨꯈꯝ ꯃꯆꯥ ꯑꯃꯗ ꯍꯥꯞꯂꯒ ꯄꯨꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯆꯤꯡꯂꯦꯝꯕꯤꯅ ꯃꯁꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯄꯤꯖꯒꯦ ꯈꯟꯅ ꯄꯨꯔꯛꯂꯤꯌꯦ꯫ ꯏꯃꯥꯗꯤ ꯑꯍꯥꯎ ꯑꯊꯨꯝꯁꯦ ꯀꯌꯥ ꯄꯥꯝꯗꯦ, ꯑꯗꯨꯒ ꯆꯥꯁꯨ ꯆꯥꯗꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯦꯝꯕꯤꯅ ꯃꯃꯥꯗ ꯃꯤꯆꯤ ꯈꯞꯂꯒ, ꯏꯃꯥ, ꯃꯁꯤꯒꯤ ꯑꯍꯥꯎ ꯑꯊꯨꯝꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ, ꯃꯁꯦ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯒꯤ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯁꯦꯝꯕꯅꯤ, ꯃꯁꯤꯕꯨ ꯃꯃꯥꯁꯤꯡꯗ ꯄꯤꯖꯔꯕꯗꯤ ꯃꯆꯥꯁꯤꯡꯁꯨ ꯚꯣꯔ ꯐꯪꯉꯦ ꯍꯥꯏꯅꯩ꯫ ꯆꯤꯡꯂꯦꯝꯕꯤꯒꯤ ꯃꯃꯥ ꯁꯛꯇꯨꯅ ꯏꯃꯥꯅ ꯄꯥꯝꯗ꯭ꯔꯕꯁꯨ ꯃꯥꯒꯤ ꯈꯜꯂꯒ ꯆꯥꯕꯤꯌꯨ꯫ ꯂꯇꯥ ꯆꯤꯡꯂꯦꯝꯕꯤꯒꯤ ꯄꯥꯝꯕꯣꯝ ꯑꯗꯨꯗ ꯄꯥꯏꯔꯒ, ꯆꯤꯡꯂꯦꯝꯕꯤ, ꯏꯃꯥꯗꯤ ꯈꯪꯂꯨꯗ꯭ꯔꯤ, ꯀꯗꯥꯏ ꯏꯃꯥꯗ ꯏꯜꯂꯛꯎꯁꯦ, ꯉꯁꯤꯗꯤ ꯏꯆꯥꯒꯤꯗꯃꯛ ꯈꯜꯂꯒ ꯑꯍꯥꯎ ꯑꯊꯨꯝ ꯑꯁꯦ ꯏꯃꯥ ꯆꯥꯔꯒꯦ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯑꯃ ꯄꯥꯏꯗꯨꯅ ꯏꯜꯂꯝꯃꯤ, ꯑꯗꯨꯒ ꯑꯃꯨꯛ ꯀꯦꯝꯕꯤꯗ ꯌꯦꯡꯂꯒ, ꯏꯇꯥ, ꯁꯦ ꯑꯃꯁꯤꯅ ꯅꯪꯅ ꯑꯃꯨꯛ ꯏꯃꯥꯗ ꯏꯟꯕꯤꯌꯨ꯫ ꯀꯦꯝꯕꯤꯁꯨ ꯂꯧꯔꯒ ꯃꯃꯥꯗ ꯏꯟꯕꯤꯔꯝꯃꯤ꯫ ꯍꯥꯎꯈ꯭ꯔꯦꯗ, ꯏꯆꯥ ꯑꯅꯤꯅ ꯏꯟꯕꯤꯕꯁꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯁꯦꯕꯥꯗ ꯏꯃꯥ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯉꯁꯤꯗꯒꯤ ꯅꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯕ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯣꯀꯣ꯫ ꯅꯈꯣꯏ ꯑꯅꯤꯅ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯖꯔꯣ꯫ ꯆꯤꯡꯈꯣꯝꯕ ꯂꯇꯥꯒꯤ ꯋꯥ ꯑꯗꯨꯗ ꯃꯄꯤ ꯇꯥꯔꯛꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ, ꯂꯇꯥ, ꯉꯁꯤꯗꯤ ꯅꯪꯅ ꯑꯃꯨꯛ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯔꯦ, ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯃꯁꯤꯒꯤꯕꯨ ꯀꯔꯤ ꯍꯥꯏꯔꯨꯅꯤ, ꯑꯩꯈꯣꯏ ꯑꯃꯠꯇꯅꯤ, ꯈꯦꯟꯅꯕ ꯂꯩꯇꯦ꯫ ꯅꯪꯁꯨ ꯑꯩꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯆꯤꯡꯂꯦꯝꯕꯤꯁꯨ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯨꯝꯕꯅꯤ, ꯏꯆꯥꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯆꯥꯛꯂꯦꯟꯁꯦ ꯆꯥꯎꯅ ꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯍꯥꯏ, ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯆꯠꯂꯣ ꯍꯧꯖꯤꯛꯃꯛ, ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯁꯦꯅꯥꯁꯤꯡ ꯑꯗꯨꯗ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯍꯜꯂꯝꯃꯤ꯫ ꯃꯌꯥꯝ ꯄꯨꯝꯕ ꯍꯔꯥꯎ ꯍꯔꯥꯎꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗꯨ ꯌꯧꯁꯤꯜꯂꯛꯂꯕꯗ ꯃꯌꯥꯝ ꯄꯨꯝꯕ ꯃꯥꯒꯤ ꯀꯥꯗ ꯆꯪꯅꯈꯤꯔꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯀꯦꯝꯕꯤꯗꯤ ꯇꯨꯝꯗ꯭ꯔꯤ, ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯀꯦꯝꯕꯤꯅ ꯃꯔꯛ ꯊꯠꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯈꯥꯎꯗ ꯌꯥꯎꯔꯤꯕ
ꯃꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯃꯤꯇꯝ ꯑꯣꯏꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯌꯥꯝꯅ ꯇꯥꯡꯕ ꯄꯣꯠꯁꯛꯅꯤ꯫ ꯃꯗꯨꯕꯨ ꯂꯧꯊꯣꯔꯛꯂꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯄꯤꯔꯝꯃꯤ꯫ "ꯁꯦ, ꯏꯇꯥ, ꯅꯪ ꯂꯧꯔꯣ꯫ ꯏꯇꯥ, ꯃꯁꯤꯗꯤ ꯑꯩꯁꯨ ꯈꯪꯉꯦ꯫ ꯅꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯇꯥꯡꯕ ꯃꯤꯇꯝꯅꯤ꯫ ꯑꯩꯅ ꯃꯇꯧ ꯀꯔꯝꯅ ꯂꯧꯒꯅꯤ?" "ꯏꯇꯥ, ꯑꯩ ꯅꯪꯕꯨ ꯊꯥꯖꯩꯌꯦ꯫ ꯁꯦ, ꯂꯧꯔꯣ꯫ ꯑꯩꯒꯤ ꯏꯃꯥꯅꯁꯨ ꯅꯪꯉꯣꯟꯗ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯊꯥ ꯊꯥꯖꯗꯅ ꯑꯩꯒꯤ ꯏꯃꯥꯅ ꯃꯁꯤꯒꯤ ꯄꯣꯠꯁꯛ ꯑꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯟꯅꯧ ꯍꯥꯏꯅ ꯍꯥꯏꯔꯛꯂꯦ." ꯆꯤꯡꯂꯦꯝꯕꯤ ꯃꯤꯇꯝ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯃꯤꯇꯝ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯩ, ꯁꯅꯥ ꯃꯆꯨꯅꯤ꯫ ꯆꯤꯡꯂꯦꯝꯕꯤ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯒ, "ꯏꯇꯥ, ꯂꯥꯛꯑꯣ, ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩꯗ ꯑꯩ ꯀꯩꯅꯣꯝꯃ ꯌꯦꯡꯍꯟꯒꯦ." ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯨꯡꯂꯛꯂꯝꯃꯤ꯫ "ꯃꯐꯝꯁꯤꯗ ꯀꯔꯤ ꯂꯩꯕꯒꯦ? ꯅꯥꯄꯤꯅ ꯄꯨꯝꯊꯟ ꯊꯜꯂꯕ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯅ ꯂꯥꯛꯏꯁꯤꯕꯣ? ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯈꯛ ꯂꯩ, ꯃꯗꯨꯕꯨ ꯌꯦꯡꯍꯟꯒꯦ." ꯆꯤꯡꯂꯦꯝꯕꯤ ꯎꯅꯥ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯁꯨꯔꯨꯡ ꯑꯗꯨ ꯎꯕꯗ ꯀꯦꯝꯕꯤ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯆꯠꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯑꯗꯨꯃꯛ ꯃꯇꯨꯡ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯆꯪꯂꯕ ꯃꯇꯨꯡꯗ ꯃꯉꯥꯜ ꯇꯅ ꯊꯜꯂꯕ ꯌꯥꯏ ꯑꯗꯨ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ "ꯏꯇꯥ, ꯃꯁꯤꯕꯨ ꯀꯔꯤꯅꯣ?" "ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯌꯥꯏ ꯑꯁꯤꯅ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯌꯥꯏ ꯑꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯃꯇꯝ ꯀꯌꯥꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯂꯛꯄꯅꯤ꯫ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯂꯤ ꯍꯥꯏꯕꯁꯨ ꯀꯅꯥꯃꯠꯇꯅ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤ, ꯊꯥꯖꯕꯒꯤ ꯃꯔꯨꯞ ꯑꯃꯅꯤ ꯈꯟꯗꯨꯅ ꯃꯁꯤꯕꯨ ꯌꯦꯡꯍꯟꯕꯅꯤ꯫ ꯑꯗꯣ ꯏꯇꯥ, ꯃꯁꯤꯒꯤ ꯋꯥꯐꯝꯁꯦ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯀꯅꯨꯀꯣ." ꯀꯦꯝꯕꯤ ꯀꯔꯥꯝ ꯆꯥꯎꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ, "ꯆꯤꯡꯂꯦꯝꯕꯤ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯒꯅꯨ꯫ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯌꯥꯏ ꯑꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯌꯥꯏ ꯑꯁꯤ ꯄꯨꯗꯅ ꯑꯩ ꯍꯜꯂꯔꯣꯏ." ꯆꯤꯡꯂꯦꯝꯕꯤ ꯀꯦꯝꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯃꯁꯥꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯔꯝꯃꯤ꯫ "ꯑꯩꯅꯗꯤ ꯅꯪꯕꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯈꯟꯗꯨꯅ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯅꯪꯗꯤ..." "ꯑꯩꯅ ꯅꯪꯕꯨ ꯆꯥꯡꯌꯦꯡ ꯇꯧꯕꯅꯤ, ꯆꯤꯡꯂꯦꯝꯕꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯔꯝꯗꯤ ꯅꯍꯥꯛꯅ ꯑꯩꯕꯨ ꯌꯥꯏ ꯑꯁꯤꯒꯤ ꯃꯐꯝꯁꯦ ꯃꯁꯤ ꯌꯧꯅ ꯄꯨꯕꯤꯔꯛꯄꯒꯤꯗꯃꯛ." ꯋꯥꯁꯤ ꯍꯥꯏꯔꯒ ꯀꯦꯝꯕꯤ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯗꯨꯒꯤ ꯅꯥꯀꯜꯗ ꯌꯦꯞꯂꯤꯕ ꯃꯩꯕꯨꯜ ꯀꯥꯞꯅꯅꯕ ꯈꯨꯠꯂꯥꯏ ꯑꯗꯨ ꯂꯧꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯛꯇ ꯀꯥꯞꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯤꯡꯈꯣꯝꯕ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯣꯛꯂꯝꯂꯒꯅꯤ ꯈꯪꯂꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯇ꯭ꯔꯪꯒꯤ ꯊꯥꯡ ꯑꯗꯨ ꯃꯥꯒꯤ ꯀꯥ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯂꯨꯔꯒ ꯊꯨꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯍꯨꯝ ꯑꯗꯨꯁꯨ ꯌꯥꯏ ꯑꯗꯨꯒꯤ ꯃꯐꯝꯅꯤ ꯈꯟꯗꯨꯅ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯁꯣꯝꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯀꯦꯝꯕꯤ ꯈꯠꯅꯔꯤ꯫ ꯅꯤꯡꯊꯧ ꯃꯔꯤ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯤꯡꯈꯣꯝꯕ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯕꯤ, "ꯄꯥꯕꯨꯡ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯑꯩꯅ ꯀꯦꯝꯕꯤꯕꯨ ꯊꯥꯖꯔꯨꯕꯗꯒꯤ ꯄꯨꯝꯅꯃꯛꯁꯦ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯋꯥꯗꯨ ꯇꯥꯕꯗ ꯆꯤꯡꯈꯣꯝꯕ ꯂꯇꯥꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯂꯇꯥ, ꯀꯔꯤꯅꯣ? ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯑꯁꯦꯡꯕꯗꯨ ꯍꯥꯏꯌꯨ." "ꯀꯦꯝꯕꯤ, ꯏꯃꯥꯒꯤ ꯅꯥꯛꯇ ꯂꯥꯛꯑꯣ." ꯀꯦꯝꯕꯤꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯈꯤ꯫ ꯂꯇꯥ ꯆꯤꯡꯈꯣꯝꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ, "ꯆꯤꯡꯈꯣꯝꯕ, ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯑꯩꯅ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯉꯝꯂꯔꯣꯏꯗꯕ ꯃꯔꯨꯞ ꯍꯥꯏꯕꯗꯣ ꯅꯍꯥꯛꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯩꯅ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯏ ꯑꯁꯦ ꯑꯩꯅ ꯄꯨꯔꯒꯅꯤ." ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯃꯅꯥꯎ ꯑꯃꯗꯤ ꯅꯤꯡꯊꯧ ꯇꯣꯝꯕ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ "ꯂꯇꯥ, ꯃꯗꯨ ꯌꯥꯔꯣꯏ꯫ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯣ ꯑꯣꯏꯊꯣꯛꯂꯔꯣꯏ꯫ ꯅꯈꯣꯏꯅ ꯐꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯕꯁꯨ ꯌꯥꯏ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯈꯨꯠ ꯑꯁꯤ ꯌꯥꯎꯗꯅ ꯀꯅꯥꯅꯕꯨ ꯐꯪꯕ ꯉꯝꯕꯒꯦ? ꯃꯍꯥꯛ ꯑꯩꯒꯤ ꯏꯆꯥꯅꯤ꯫ ꯃꯥꯅ ꯌꯥꯏ ꯑꯁꯤꯕꯨ ꯐꯪꯂꯛꯄꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯑꯣꯏꯕ ꯇꯥꯕꯅꯤ꯫ ꯌꯥꯔꯣꯏ꯫ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯌꯥꯏ ꯑꯁꯦ ꯑꯩꯒꯤ ꯁꯔꯨꯛ ꯊꯨꯡꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ꯫ ꯍꯥꯏ ꯁꯦꯅꯥꯄꯇꯤ, ꯌꯥꯏ ꯑꯁꯤ ꯊꯨꯅ ꯂꯧꯊꯣꯛꯎ." ꯑꯁꯨꯝꯅ ꯇꯣꯝꯕꯒꯤ ꯁꯦꯅꯥꯄꯇꯤ ꯑꯃꯗꯤ ꯃꯅꯥꯎꯒꯤ ꯂꯇꯥꯒꯤ ꯁꯦꯅꯥꯄꯇꯤꯁꯤꯡ ꯑꯗꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯨꯟꯅꯔꯝꯃꯤ꯫ ꯈꯪꯍꯧꯗꯅ ꯌꯥꯏ ꯑꯗꯨ ꯂꯩꯃꯥꯏ ꯑꯗꯨꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯏ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯁꯨꯔꯨꯡ ꯑꯗꯨ ꯅꯤꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯈꯣꯏ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝꯁꯤꯡ ꯑꯗꯨ ꯊꯣꯔꯛꯄ ꯍꯧꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯃꯔꯤ ꯑꯗꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕ ꯌꯥꯏ ꯑꯗꯨ ꯁꯔꯨꯛ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯆꯦꯟꯅꯈ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯁꯨꯝ ꯆꯦꯜꯂꯛꯄꯗ ꯃꯄꯥꯕꯨꯡꯗꯨ ꯇꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯆꯤꯡꯈꯣꯝꯕ ꯆꯤꯡꯂꯦꯝꯕꯤꯗ ꯌꯦꯡꯂꯒ, "ꯁꯦ, ꯌꯥꯏ ꯑꯁꯤ ꯂꯧꯔꯣ꯫
Nang ipabu waraugono. Nang yai asibu haisingna makhoi mayamdagi laushinduna amuk anauba punsi ama puraknaba hono. Ipana nangbu thajai. Ai ngamoi pabung, lao, aikhoi ani punna chase. Ipana hairibase aina munna khallaba matungdani. Chalo, nongmudi soidana. Ipana mangjariba mangnana se nangna mangphauna hangani haibase ipana thajai. Asumna layam aduna naksilaklabada chingkhombana machanupibu nakal amada lairiba turel aduda langtharami. Aduga layam aduna mahakbu murti amagumna olhankre. Mataw adu ubada chinglembi mapita kiba khanghaude. Pumnamak asi mahak mathanda khantharubada mi amabu hekta laina thajaruba haujikna mahaki mapabunggi phibam. Tasengna chinglembi mapabungna hairamba wafamsing adumak chapchana thonghangani haina mathanta wasaklame. Asomna chahi taret haujinkre. Chinglembi haujikti laisa mapung pharakle. Chinglembi asum laklame. Lambida asum lakpada layam singna sagol mayam sing adubu amamamta laushinbada urame. Madu ubada chinglembi magi khaujaw adudagi kaikhraba yai machet adu lawthoraklame. Aduga chensilaktuna yai adu thangkatlame. Madudagi layam adu nungsitkumna ongduna chatkre. Sagol mayam adu murti onkhidaba amakhakta ngaihore. Aibu kanbibagidamak yamna thagachari. Chinglembina haujikti nahak naningtamjaro. Ai mafam kadaidasu chatpa pamdre. Aina ningtamna sanajaba mafam khudingmak phatraba layamsing aduna kushinduna lekre. Aibusu nangna chatpa maikai aduda pubiyu. Ai nangi natung ilakke. Aigi changjapam kanasu laite. Aisu makhoigumna murti onkragani. Adubu maru aina chakadoribase masidi hingba amadi siba anigi marakta leiba khongchatni. Kari karamba khongchat oigadoribano. Mache tana kaikhraba yai singada thiba chatkadoribani. Yai adu bomba phanglabada phatraba layamsing adubu hatpa ngamgani. Aihaksu yai adugi maramda wari kaya ama tajare. Ai marupka loinana khongchat ase chatminaba pamjai. Marupnasu aina hajariba wafam ase yabiragadi yamna nungaijagani. Nangna adumna leplabadi phare lao aikhoi ani punna chatminarase. Maro aigi ithak asida tongbiro. Chinglembi sagol adugi mathakta tongladuna chatkre. Asumna lakpada ningthau tombagi leipak yaurakle. Mafam adu ubada pungangai maramdi mafam aduda lairiba miyoi amadi sanga pumba amata lengli paliba miyoi amagumna ukhidre pumnamak murtina thankre. Makhoi adu maklaklami leptana lakpana ningthau tombagi konung aduda thungaklami. Chinglembi magi khaw adudagi yai adu lauthoklaga sagol aduga koyeng yengduna tapna changlaklami. Konung adugi mayaida ningthau khubam aduda ningthau adugi hakchang adu murti onduna leibadu urame. Adubu yai adudi mafam kadaida leibage haibadu khanglamde. Asumna makhoi anina konung aduda koithi thiraklami. Chinglembi ningthau adugi kada changlaklami. Magi upu adu hangtoklami maduda phi angangba amagi mathakta yai adu thambadu ure. Chinglembi momon nokladuna yai adu magi khaw aduda hapchillami. Aduga amuk sagol aduga loinana mathangi khongchat adu amuk khongsan khirami. Numidangsu tasilakle sagol adusu masado wasilakle. Umang aduda kari kari haubage haina yenglakpada karimata ukhidre pumnamak murtina thankre. Upai leitraba aduda nakal aduda cheliba turel adugi ising khara thakpa natana upai amata leikhidre. Ahing adu haujinkrabada mathangi numitta ningthau manawi leibakta amuk laklami. Maduda sena kharasu ngaktuna leirami. Mataw karamna changsige haina khalami. Sagol aduna hana sena anigi mamangda tholaktuna makhoi anibu magi makhong aduna kaushinduna wantha halami. Aduga tapna thong adu hangtoktuna chinglembi lona changlaklami. Khunjasing adusu magi thabak tawnabana adumak mahakpu yenglakpadi tawdre. Mahak thunama konung adugi nakana amadagi chensinkre. Ningthau adugi machanupi thoinuna chinglembi changlakpadu urami. Madu ubada nahakpu kanano. Chinglembi swai lawi tapna noksinaduna ai konung asigi senani. Adubu aikhoida leiba sena singdi loinamak aikhoigi leipak asigi chatnabi phizol chapmanane sele. Adubu nahakti sete. Aigi sulai, aigi khaw asidi yauri, kada changlaga hongtoki tawbani. Adudi kadai, phizol do amukta lawthoro.
ꯇꯁꯦꯡꯅ ꯑꯩ ꯅꯪꯕꯨ ꯆꯤꯡꯅꯩ ꯅꯪ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄꯅꯣ ꯑꯃꯨꯛꯇꯁꯨ ꯎꯈꯤꯗ꯭ꯔꯤ ꯆꯤꯡꯂꯦꯝꯕꯤ ꯍꯥꯏꯐꯝ ꯈꯪꯂꯝꯗꯦ ꯃꯥꯒꯤ ꯈꯥꯎ ꯑꯗꯨ ꯑꯗꯨꯃꯛ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯂꯩ ꯃꯇꯧ ꯑꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯅꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯧꯒꯦ ꯍꯥꯏꯅ ꯇꯧꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯈꯣꯟꯖꯦꯜ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯍꯥꯛꯄꯨ ꯋꯥꯟꯊꯍꯜꯂꯝꯃꯤ ꯑꯗꯨꯒ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯝꯃꯤ ꯂꯥꯏꯕꯛ ꯐꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯊꯨꯡꯂꯝꯃꯤ ꯃꯥꯒꯤ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯊꯝꯂꯤꯕ ꯄꯣꯠꯆꯩ ꯄꯨꯝꯕ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯌꯥꯏ ꯑꯗꯨ ꯐꯪꯂꯝꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯕꯨ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯒ ꯎꯄꯨ ꯑꯗꯨꯗ ꯊꯝꯖꯤꯜꯂꯒ ꯑꯃꯨꯛ ꯂꯣꯟꯅ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯀꯥ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯔꯛꯂꯝꯃꯤ ꯊꯣꯡꯗꯨ ꯇꯞꯅ ꯍꯥꯡꯗꯣꯛꯂꯨꯕꯗ ꯅꯤꯡꯊꯧ ꯃꯅꯥꯎ ꯃꯥꯒꯤ ꯐꯃꯨꯡꯗ ꯐꯝꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛ ꯃꯇꯧ ꯀꯔꯝꯅ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯂꯧꯒꯗꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯁꯨꯝ ꯈꯜꯂꯤꯉꯩ ꯁꯦꯅꯥꯄꯇꯤ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯊꯪꯅꯕ ꯀꯥ ꯑꯗꯨꯗ ꯂꯣꯠꯂꯝꯃꯤ ꯏꯅꯤꯡꯊꯧ ꯃꯆꯥ ꯏꯕꯦꯝꯃ ꯊꯣꯏꯅꯨꯗꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯉꯁꯥꯏ ꯃꯈꯩ ꯁꯥꯟꯅꯔꯝꯕꯅꯤ ꯑꯗꯨꯕꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯗꯨ ꯄꯥꯈꯠꯂꯝꯃꯤ ꯀꯔꯤ ꯑꯩꯅ ꯀꯌꯥꯔꯛ ꯍꯟꯅ ꯏꯆꯥꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯧ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯂꯣ ꯍꯧꯖꯤꯛ ꯃꯃꯥꯕꯨ ꯐꯪꯅꯅꯕ ꯊꯤꯗꯕ ꯌꯥꯗꯕꯅꯤ ꯅꯤꯡꯊꯧ ꯃꯅꯥꯎ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ ꯑꯗꯨ ꯊꯣꯛꯈꯤ ꯇꯥꯂꯛ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯀꯥ ꯑꯗꯨꯗ ꯆꯪꯂꯒ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯣꯟ ꯃꯈꯥꯗ ꯊꯝꯂꯤꯕ ꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯃꯥꯒꯤ ꯈꯥꯎ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯨꯅ ꯊꯣꯔꯛꯂꯝꯃꯤ ꯀꯣꯅꯨꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯎꯃꯪ ꯑꯗꯨꯗ ꯀꯅꯥꯁꯨ ꯎꯗ꯭ꯔꯤꯉꯩ ꯆꯦꯜꯂꯛꯂꯝꯃꯤ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯁꯨ ꯋꯥꯡꯃꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯑꯔꯣꯏꯕ ꯈꯣꯡꯆꯠ ꯑꯗꯨꯒꯤ ꯑꯃꯨꯛ ꯁꯦꯝ ꯁꯥꯔꯝꯃꯤ ꯊꯧꯅꯥ ꯐꯕꯤ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯔꯥꯅꯤ ꯂꯇꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯤ ꯃꯐꯝ ꯑꯗꯨ ꯌꯧꯕ ꯃꯇꯝꯗ ꯃꯤꯌꯥꯝ ꯄꯨꯝꯕ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯃꯍꯥꯛ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯃꯈꯣꯏꯁꯨ ꯆꯪꯁꯤꯜꯂꯝꯃꯤ ꯐꯠꯇ꯭ꯔꯕ ꯂꯥꯏꯌꯥꯝ ꯑꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯕꯨ ꯑꯃꯃꯝꯇ ꯃꯨꯔꯇꯤ ꯑꯣꯜꯍꯟꯕꯗꯨ ꯎꯔꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯃꯥꯒꯤ ꯌꯥꯏ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯇꯥꯅ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯌꯧꯕꯗ ꯀꯦꯝꯕꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯀꯦꯝꯕꯤ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯆꯤꯡꯂꯦꯝꯕꯤ ꯌꯦꯡꯉꯨ ꯑꯩꯒꯤ ꯏꯃꯥꯒꯤ ꯐꯤꯕꯝꯁꯦ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯗꯧꯔꯤꯕꯅꯣ ꯄꯨꯝꯅꯃꯛꯁꯦ ꯅꯍꯥꯛꯅ ꯊꯣꯛꯍꯟꯈꯤꯕ ꯅꯠꯇ꯭ꯔꯥ ꯆꯝꯅ ꯏꯪꯅ ꯂꯩꯖꯔꯝꯕ ꯈꯨꯟꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯀꯌꯥꯁꯦ ꯄꯨꯝꯅꯃꯛ ꯅꯪꯅ ꯊꯣꯛꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯩꯅ ꯅꯪꯕꯨ ꯃꯔꯨꯞ ꯑꯃꯒꯨꯝꯅ ꯊꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯑꯁꯨꯛ ꯋꯥꯈꯜ ꯊꯦꯟꯕ ꯉꯁꯤ ꯅꯪꯒꯤ ꯏꯃꯥꯅ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯦ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤ ꯀꯦꯝꯕꯤ ꯆꯤꯡꯂꯦꯝꯕꯤ ꯑꯩꯁꯨ ꯃꯁꯤꯒꯤ ꯊꯕꯛꯁꯦ ꯏꯁꯥꯅ ꯌꯥꯅ ꯇꯧꯖꯈꯤꯕ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯥꯅ ꯄꯨꯝꯕꯁꯦ ꯁꯤꯟꯈꯤꯕꯅꯤ ꯑꯩ ꯏꯁꯥꯅ ꯌꯥꯗꯅ ꯃꯍꯥꯛꯅ ꯅꯝꯗꯨꯅ ꯍꯥꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩꯁꯨ ꯑꯩꯒꯤ ꯈꯨꯟꯖꯥꯁꯤꯡꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ ꯀꯦꯝꯕꯤ ꯑꯩꯈꯣꯏꯁꯦ ꯃꯤꯑꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯁꯤꯗ ꯄꯦꯟꯊꯣꯛꯄ ꯇꯝꯁꯤ ꯃꯁꯤꯗꯒꯤ ꯍꯦꯟꯕ ꯋꯥꯈꯜꯁꯦ ꯈꯟꯒꯨꯝꯁꯤ ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨꯕꯨ ꯇꯨꯡꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈꯣꯡꯐꯝ ꯆꯦꯠꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯗꯨꯅ ꯍꯤꯡꯁꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯃꯥꯟꯅꯗꯨꯅ ꯀꯦꯝꯕꯤ ꯃꯥꯒꯤ ꯃꯃꯥꯅ ꯂꯣꯠꯇꯨꯅ ꯊꯝꯕ ꯌꯥꯏ ꯑꯗꯨ ꯄꯨꯊꯣꯔꯛꯇꯨꯅ ꯌꯥꯏ ꯃꯔꯤ ꯑꯗꯨ ꯁꯝꯖꯤꯟꯅꯗꯨꯅ ꯊꯝꯃꯤ ꯃꯗꯨꯗꯒꯤ ꯌꯥꯏ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯃꯉꯥꯜꯅ ꯊꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯑꯇꯤꯌꯥꯊꯛꯇ ꯄꯥꯏꯈꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯤꯌꯥꯝ ꯄꯨꯝꯕ ꯃꯍꯧꯁꯥꯒꯨꯝꯅ ꯍꯟꯖꯤꯜꯂꯛꯂꯦ ꯃꯇꯧ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤꯁꯨ ꯃꯄꯥꯕꯨꯡꯕꯨ ꯎꯅꯤꯡꯕꯅ ꯃꯥꯒꯤ ꯁꯒꯣꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯊꯨꯅꯃꯛ ꯆꯠꯈ꯭ꯔꯦ ꯈꯣꯡꯆꯠ ꯑꯗꯨꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯂꯩꯄꯥꯛ ꯑꯗꯨ ꯌꯧꯕꯒ ꯃꯄꯥꯕꯨꯡꯗꯨ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯄꯥꯕꯨꯡ ꯅꯆꯥ ꯍꯜꯂꯛꯑꯦ ꯆꯤꯡꯈꯣꯝꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯌꯦꯡꯈꯠꯂꯛꯂꯝꯃꯤ ꯆꯍꯤ 7 ꯆꯨꯞꯄ ꯎꯈꯤꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤꯕꯨ ꯎꯕꯗ ꯄꯨꯡꯉꯛ ꯉꯛꯂꯦ ꯆꯤꯡꯂꯦꯝꯕꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯄꯥꯕꯨꯡꯕꯨ ꯀꯨꯟꯁꯤꯜꯂꯝꯃꯤ ꯄꯥꯕꯨꯡ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯄꯥꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯈꯤꯗꯕ ꯀꯨꯏꯔꯦ ꯆꯤꯡꯈꯣꯝꯕ ꯃꯄꯤ ꯏꯔꯥ ꯆꯦꯟꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛ ꯑꯗꯨ ꯅꯥꯟꯊꯕꯤꯔꯒ ꯏꯄꯥꯒꯤ ꯆꯤꯡꯂꯦꯝꯕꯤ ꯇꯥꯂꯛ ꯑꯗꯨꯗ ꯅꯤꯡꯊꯧ ꯑꯍꯨꯝꯗꯨꯁꯨ ꯂꯥꯛꯂꯝꯃꯤ ꯃꯗꯨ ꯎꯕꯗ ꯆꯤꯡꯈꯣꯝꯕ ꯁꯥꯎꯅ ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯠꯂꯤꯕꯒꯦ ꯉꯁꯤꯁꯨ ꯑꯃꯨꯛ ꯑꯩꯕꯨ ꯍꯥꯠꯄ ꯂꯥꯛꯂꯤꯕ꯭ꯔꯥ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯨ ꯅꯈꯣꯏ ꯑꯩꯒꯤ ꯃꯔꯨꯞ ꯅꯠꯇꯦ ꯂꯇꯥ ꯀꯞꯇꯨꯅ ꯆꯤꯡꯈꯣꯝꯕ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯅꯅꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞꯅꯤ ꯑꯩ ꯉꯁꯤꯗꯒꯤ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯂꯒꯦ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ ꯃꯁꯤꯃꯇꯪꯗꯤ ꯅꯍꯥꯛꯅ ꯌꯥꯕꯤꯌꯨ ꯅꯤꯡꯊꯧ ꯃꯅꯥꯎ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯍꯥꯏꯖꯔꯛꯂꯝꯃꯤ ꯆꯤꯡꯈꯣꯝꯕ ꯃꯁꯤꯒꯨꯝꯕ ꯐꯠꯇ꯭ꯔꯕ ꯑꯣꯏꯖꯕ ꯊꯤꯕ ꯋꯥꯈꯜ ꯑꯁꯦ ꯑꯩ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯈꯛ ꯈꯜꯂꯔꯣꯏ ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯆꯤꯡꯈꯣꯝꯕ ꯄꯩꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯂꯩ ꯆꯤꯡꯂꯦꯝꯕꯤꯅ ꯃꯄꯥꯕꯨꯡꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕꯒꯨꯝꯅ ꯃꯀꯣꯛ ꯑꯗꯨꯅ ꯂꯦꯡꯗꯨꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯆꯤꯡꯈꯣꯝꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯔꯒ
ꯉꯥꯛꯄꯤꯕ ꯍꯥꯏꯕꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯔꯕ ꯃꯒꯨꯟꯅꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯕꯨ ꯉꯥꯛꯄꯤꯔꯣꯏ? ꯉꯁꯤꯗꯒꯤꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯁꯤ꯫ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯊꯤꯅꯕꯒꯤ ꯋꯥꯈꯜ ꯑꯁꯦ ꯊꯥꯗꯣꯛꯂꯁꯤ꯫ ꯂꯥꯛꯑꯣ ꯏꯇꯥꯎꯁꯥ, ꯑꯩꯒꯤ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯪꯂꯁꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯗꯨꯅ ꯆꯪꯈꯤ꯫ ꯀꯦꯝꯕꯤꯅ, ꯆꯤꯡꯂꯦꯝꯕꯤ, ꯑꯩꯁꯨ ꯇꯁꯦꯡꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯥꯏꯊꯤꯔꯦ꯫ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨꯀꯣ꯫ ꯀꯦꯝꯕꯤ, ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯑꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯁꯤ꯫ ꯑꯅꯧꯕ ꯄꯨꯟꯁꯤꯗ ꯑꯃꯨꯛ ꯆꯠꯂꯁꯤ꯫ ꯂꯥꯛꯑꯣ, ꯃꯌꯥꯝꯁꯨ ꯆꯪꯅꯈ꯭ꯔꯦ, ꯏꯕꯥꯅꯤꯁꯨ ꯆꯪꯂꯁꯤ꯫ ꯑꯗꯨꯒ ꯅꯪꯅ ꯄꯥꯝꯖꯕ ꯑꯍꯥꯎ ꯑꯊꯨꯝꯗꯣ ꯆꯥꯔꯨꯔꯁꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯨ ꯃꯈꯨꯠ ꯁꯝꯅꯗꯨꯅ ꯅꯣꯛꯅ ꯅꯣꯛꯅ ꯆꯪꯃꯤꯟꯅꯈꯤ꯫